Loyalam E-PAO Paibi Ibetombigi Hitram Susmitana Namidangi Pizari Ahmda Pazari Headline. Leibak asida accident na sibagi chang asi changchata Manipur na khwaidagi hena yami haina Anurag Baspai na phundokhrei. Athubada assembly dissolve tawduna anoba election ama pangthokna ba honagadabani haina KMA ga chundana phundorakli. Manipur gi wathok asigi matangda political solution purakna ba Kuki-Zo Conclavena dabi tawkhrei. Leibak asida accident sibagi chang asi changchata Manipur na khwaidagi hena yami haina Anurag Baspai na phungdorakli. Leibak asida accident sibagi chang asi changchata Manipur na khwaidagi yamba heli hospital yorokpada siraga pukhalapagi maram asi victim adubu handle tawba haitaba asinasu achoba maram oiri haina ngasi Manipur Sarkar gi Transport Department na NIC Manipur State Unit ka kusamnaduna Imphal East ki top Dosra Leba Institute of Driver Training and Research Institute ta Electronic Detail Accident Report ki matangda pangthopa noma gi oiba workshop hodopagi thoramda Manipur Sarkar gi Additional Chief Secretary Transport Anurag Baspai na phongdokhrei. Cashless Treatment of Road Accident Victim Scheme 2025 Compensation to Victim of Hit and Run Motor Vehicle Accident Scheme haibasigi matangda pangthokiba workshop aduda Additional Chief Secretary asina makhatana haikibada leiriba scheme asi mapungfana utilize toba asi yamna tangai fade masida road safety emergency amasung response hengat handuna citizen singi welfare gi damak thabak toba mathoktai miyoi lising kaya ama lambi gi khudong thiba tawdokta siri Manipur gi lambi maru aina national highway state highway na chingbasing chingi khudong thiba yaba lambi oibana accident ama thopa matamda matam chana response piba communication tawbada khudong chadaba khayalai Ministry of Road Transport and Highways ki report matung ina lebak asida chahi amada accident ki masing asi lakh mari hena Nongmada miyoi listing tara humdoi rom shi habigi report lay adubu Manipur gi oini yengbada ngasidagi chahi taret lom asida extend thopagi masing asi listing ahum lom oiki thaudok asida miyoi chanipan hena lekide sibigi chang asi lebak asigi oina chada 8.ahum oi adubu Manipur gi oina leriba record asi yenglabadi sibigi chang asi chada kulhumdoi oi masi hanthan baga loinana miyoi bagi punsik kananaba scheme asi mapungfana mathau ningthina tawhon batangai fadei Laibak thibade accident tholiba victim adubu hospital yona pukhatpagi lambida victim adubu handle tawba haiba warpatigi lekidabagi tawdok kaya thokli maram aduna police personnel amasung paramedics singna victim kamaina pugani habigi skills su leiba changi EDAR na accident thokpamdagi hauraga layengba amasung compensation piba phawagi record single database thamgani haiki Athubada assembly dissolve tawduna anoba election ama pangthokna ba hotnagadabani haina KMA ga chandana phangdorakli Double Angel Oriba BJP na Sarkar Sembasu ngamdraba Lebak ngakpasu ngamdraba Miyamgi Chawkhat Thorangsu Tawba ngamdraba Naharol Singi Thabak Pibasu ngamdrabanina Hauzik Leriba Assembly asi dissolve tawraga Anawa Mikhal ama Athubada pangthokadabani haina ngasi Congress Bhavan da pangthokiba pawgi mifam amada MPCC ki President su Oriba MLA KMA ga chandana phangdokhrei Mahakna makatana haikibada BJP na state asida Sarkar Semgani haina adumak matam lauduna leiriba asina Miyamda awaba kaya mayokna hali Indian Constitution ki Article 174 asi violate tawbana hauzik leriba assembly asi sire haina Sarkar semdribara hairaduna hiramasigi matangda Congress ki maikedigi Manipur gi governor da aiba chero pisinuna wahang kaya hangkhrabasu hiramasigi matangda ngasi phawba governor gi maikedigi paukhum amata pirak palete Aiba paukhum oina pirak trabasu governor gi office ta kauraklaga wari shanaraga khangan basu yabani madu sunat amat tawde aduna thawong asi Indian Constitution gi Article 174 asi violate tawbana ushinadana leribra habisi hangningai oi Miyam gi voice tanaba democracy gi wahanthok adu lehenaba amasung miyam da fanghanaba gi damakta leriba assembly asi dissolve tawduna anoba election ama pangthona bhona gadabani hariba wafam asi double engine government amasung PR lengak na yagadabani hanadigi hauna congress na assembly dissolve tawduna mikhal pangthok gadabani haina demand tawduna lakhibani karigumba masida yadaba tarabadi atopa option amata leitabana court ta chatpagi tanja adu loba tabani haiki Manipur gi wathok asigi matangda political solution puraknaba Kuki-Zo Conclavena dabi tawkhrei
Manipur tholiba chahi ani helaklaba wathok asigi matangda Kuki-Zo community singi representatives singi oiba high level conclave ama silongda pangthokre loinana mifam aduda Kuki-Zo singbu constitutional safeguard pinaba amasung lairiba wathok asi political solution puraknaba dabi tawkhre hari ngarang silongda pangthokiba Kuki-Zo gi conclave aduda tongan ba CSO singi mihut sing legal expert amadi su agreement ki makhada lairiba mihut khaya su saruk yakhi Conclave aduda saruk yakiba singna chahi ani helaba Manipur gi irang asi chaitheng mayong nariba Kuki-Zo amasung maitai community ani gi marakta wari watai sanaduna amasung wakhal taminabaga lonana hingsa asigi victim oriba sing amadi IDP singi security amasung justice ki matangda wafam kaya phangdonakhi lonana wathok asi political settlement ama purakpa khaktada tung koinagi oina santi purakadabana central government ki maikidegi Kuki miyam gi maru oiba political aspiration ama oriba Indian Constitution ge Article 239A gi makhada legislature leba union territory ama semnaba central government na taksingki loinana mifam aduda Indian Constitution ge Article 244 gi makhada protective mechanism amaga loinana Kuki-Zo singilam culture amasung traditional custom singbu ngak shinabagi wafam su taksingki kaunglup ki oiba ungkhatnaba makhata na leiriba asigi matangda su yamna hakchina lobaga loinana administration amasung security force ki maikadegi makhata ba pamdaba thodok sing thoktanaba neutral oina thabak tawbata su dabi tawki michang mikhai naidaba governance ama later makhairi kaidongwida su santi purpangam loi haina su phangdorakhi mifam aduda loislakpada Kuki-Zo council society singi marakta ningthina coordination leina thabak tawminana ba amasung solidarity gi damak mat amata oina wasak minakhi loinana reason asida matam chupagi oina security development amasung self reliance ki thabak thoram sing hena khumang chawshil hanaba thorang kaya su lauthokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu punna siduna leiramlei Haukiba October 12 gi numidangda Delhi Munirkada Kuki community gi nupi ama mahakaleminawa maitei pangal amaga punna siduna leiramle hari Pau asina makatana haribadi makhoi ani asi yamna toina khana chainaba thopagi report lei ngarang su numidang pung 8 minute 13 dagina 10 rom taba matamda makhoi ani asi yamna kana marai anaki maduna maram oiraga boyfriend asina mahaki leminari ba nupi adubo halaba matung mahak matom ta sijakibani thadok aduda laikhidraba nupi adugi mamingna Vinci nengnei them khongshai kawi hari MUG VC and Lokendrona Luchingba gang Kupu Amana University asi manghan gadawri VC kudakta suspend tawgadabani haina KSA na phangdorakli Manipur University ki BC and Lokendrona Luchingba gang khutpu amana University masti manghan gadawri maram aduna VC Lokendro kudakta suspend tawgadabani haina ngasi khuya thongda leba KSA gi office ta pangthokiba paugi mifam amada lup asigi president Sukham Vidyananda na phangdokrai Mahang amakatana haikibada Professor N. Lokendron Manipur University ki register oiringi matam English ngani tara marida masamaki Executive Council ki Secretary ama oina fangkiba Executive Council ki mifamamada Manipur University ki Statute 19 Clause 9 asi yamna controversial oiba mongda amend tawki amend tawre hariba Statute 1 Clause 2 da statutory post kharagi selection committee ki composition ni matangda iriba hearing da content ga chanadaba maram oiduna Statutory post habidi register amasung finance na chingbagi selection committee gi composition gi matangda orep lawki habasi inquiry tawa mathautai henangak pa amana English ngani tara marida UGC digi letter amathar I haiduna letter aduda yumpham oiduna executive council na orep lawkibani adubu laibak thibadi UGC digi tharakiba hariba letter asi UGC office ta hangwada office ta file number asi thiba khangdre haina thamlakle maram aduna masigi matangda inquiry tawduna thigatpegi tangai fadabalai executive council na amend tawre hariba statute 19 clause 2 asi visitor Habidi President of Indiana SNPB naba Oza Lokendrona English ngani tara humjoigi April tara tarukta ministry da che amathaki lena English ngani tara marigi December tara nipanda SNP rakhi ngaglibadi fana SNP raklabasu Manipur University AK section 49 clause 1 gi matung ina any institute amendment asi parliament ki house animakta puthoktuna warep loba amasung makha tarakpada gazette ta phongba mathoktai adubu amend tawre hariba statute 19 clause 2 asi English ngani kunmanga gi March tara nipan khaktada gazette phonglokibani loinana parliament pass tawkibasu leite nongna amend tawre hariba statute
19 Clause 2 asida yauriba statutory posting gi selection committee gi composition asisu Oza Lokendrona mahaki kusira sida seasonary amend tore hariba statute 19 Clause 2 gi selection committee gi composition adugi makha pona handak register amasung finance office khankiba asi aranwa khongthang amani selection committee aduda vice chancellor na selection committee gi chairman oraga amukshu head of the department institution haina ani thokna hapchinduna bisina selection committee aduda voting right ani fangli aduga nakal amada dean of faculty haina yauribadu lokthokuna selection committee da yahankide Manipur Rasbari Mahusagi Pibam da Thamnaba Samjin Sajingani Haina PDA na Fondorakli Silongi Latuk Rakrada Leba Manipur Rasbari Mahusagi Pibam da Adumak Thamnaba Samjin Sajingani Haina Planning and Development Authority PDA Manipur gi Maikeri gi Thamnakli North East Council NEC gim senthang makhada lupa crore taramariga lak taramapan changna semga sagaliba Manipur Bhavan Silong Rasbari amadi masigi akoiba mafam sing yengshinaba Silong da leriba PDA gi Assistant Engineer L Daneshona NEC na khangalapagi matung ina lakadoriba ing kumja lisingani kuntaruk ki March tha phawada Rasbari yauna complex asi mapungfana semga sagakani haiki Rasbari Sidoliba asigi matangda mahangna hai ing kumjat lising amaga chamapan kuntra mapan gi matangda matam adugi Manipur gi ningthau Maharaja Churchan gi matam da sakhiba yum asigi phibam ka haina soksilakpadagi semjinaba English ngani kunni thoida Art and Culture Department na Rasbari asigi project report ama semduna DPR sanaba PDA da khangalaki DPR semduna Art and Culture Department da Art and Culture da tharaba matung NEC da thaki project report asigi matangda NEC Art and Culture Development amadi PDA yauna punna mifam pangtholaba matungda semjin sajan bagi tabak asi English ni kulhumdagi March koni thoida ayaba pirkhibani mahakna makha taraduna hai Art and Culture Department gi matangda PDA na implement agency oiduna semjingadoriba Rasbari asigi matangda yum asida leramba sizinaba yaba potlam sing sizinaduna mahusagi saktamda thamnaba Art and Culture Department na khangalakkiba lekhi masigi matung inna haukiba September 13 dagi Rasbari asi siba hauduna tha asigi nipan phawba chadaki yum asi semjin baga mari lenena English ngani koni thoida Dali gi farm amana survey tawduna yum asigi chap chawa masak mawong sing drawing amasno yeklaga yenglaga semjin bagi thabak asi chathakibani yum asigi foundation asi manghandana thambagi mathakta sijinnaba yariba thongnaw amadi machak maral sing ningthina thamli haiki adumokpu mari lenaba singna yum senjin bagi thabak asi lepkhina ba hairakpana restoration work asigi matangda semkiba inquiry committee na yengsilaba matung makhata na semjin sajin bagi thabak chathagani haina phongdorakhi tha tara mari khaktangai ribi nupi macha ama rape tawraga hatoklaba matung phumjillamle tha tara mari khaktangai riba nupi macha ama North Tripura gi Panis Garga mafamda rape tawraba matung hatoklamle hari Paugi Lukun amagi matung ina accused adu Nilamzar Asamdagi fagat kre hari Thodogadu tha asigi tarama thoida thokibani hari Officer in charge Panisgar Police Station gi Sumanta Banerjee nupi macha adu rape tawraga hatoklaba matung phumjilambani hari Police na thodog adu gi matangda wahang pahang tawbada accused aduna angang adu mamadagi adwai phawa putholuge haraga lokibani hari pung ahumgi matung phawa halaktaba aduda mama apa anina pakhatpadagi khongangi miyoishinga loina thiba humba tawrakhi haina official aduna phondorakli angang adugi hakchang adu phumdana leramba thengnabadagi postmortem tawraba matung imung manungda sinakre police na makhata na investigation chathari amasung accused adu court ngasi puthokani haina su paw asina makhatari Sangdokiba President Rule gi matam loidringeida anoba lengak semba yabagi thazaba leire haina ibomchana phongdorakli Delhi da kem tawduna lerkiba BJP gi MLA sing mathang hanarapaga loinana ngarang numit ungma matungda MLA khongban tabam ibomcha leisang tem susindro yumnam khemchan amadi usam deven Imphal da halakrai Imphal International Airport da thunglaba matung MLA ibomchan hai Manipur da ani suba tangka koina tha taruk President Rule sangdokiba adugi matam loidringeida anoba lengak ama semba yabagi thazaba leire mahakna hai Manipur gi oriba phibam asi pawdam lunaba amadi anoba ama semhan binaba Delhi da kem tawduna MLA kaya
ꯂꯩꯔꯛꯈ꯭ꯔꯦ ꯃꯍꯥꯛ ꯃꯁꯥꯅ ꯑꯣꯛꯇꯣꯕꯔ 10ꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯐꯤꯚꯝ ꯈꯪꯍꯜꯂꯨꯕ ꯍꯥꯏꯕꯁꯤ MLAꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯅꯤ MLAꯁꯤꯡꯒꯤ ꯇꯤꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯟꯅꯕꯒꯤ ꯊꯧꯁꯤꯜ ꯑꯃꯗꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯝꯂꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯍꯧꯖꯤꯛ ꯁꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯥ 6ꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯇꯝ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯃꯊꯪ ꯊꯥ ꯑꯁꯤꯃꯛꯇꯗ ꯂꯩꯉꯥꯛ ꯁꯦꯝꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯩꯉꯥꯛ ꯁꯦꯝꯂꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯉꯔꯥꯡ MLA ꯃꯔꯤꯅ ꯊꯨꯡꯂꯈꯤꯕ ꯃꯇꯨꯡ ꯑꯊꯦꯡꯕꯗ ꯑꯇꯣꯞꯄ MLA ꯈꯔꯁꯨ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯝꯈꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯠꯅ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯡꯆꯠꯇ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯝꯃꯤ ꯍꯥꯏꯅ ꯑꯅꯨꯔꯥꯛ ꯕꯥꯖꯄꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯊꯨꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯚ ꯇꯧꯗꯨꯅ ꯑꯅꯧꯕ ꯏꯂꯦꯛꯁꯟ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯦꯒꯥ ꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ Kuki-Zo ꯀꯣꯟꯀ꯭ꯂꯦꯚꯅ ꯗꯥꯕꯤ ꯇꯧꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ